HAYENGDAGI HOUGADOURIBA Parliament ki Monsoon session ki mangoina ngasi pangthokiba all party ki mifam da Manipur ki issue asi adjournment motion oina PUKHATLAGANI haina Congress ki MP RANJAN Chowdhury na PHONGDOKKHRE BJP na lusingba center ki lengak na kaukiba ngasi ki all political party ki mifam adu defense minister Rajnath Singh na share logdana pangthoki mifam adu da Congress party ki Lok Sabha ki MP RANJAN Chowdhury na HAYENGDAGI HOUGADOURIBA Monsoon session da Manipur ki irang asi ki mari lena na Prime Minister Narendra Modi na wafam khara phongdoknaba amade irang asi ki matangda khananaba dabi tauke loina Congress party ki maikaidagi Manipur da tholiba irang asigi matangda hayeng adjournment motion oina PUKHATLAGANI haibagi wafam zu RANJAN Chowdhury na mifam adu da thamke amoromda parliamentary affairs minister Prahlad Joshi nasu tha ani henjalakba amadi miyoi samakun mathakta laikidraba Manipur gi irang asi parliament ta puthoknaba amadi puthoktuna khananaba sem saraga leire haiba wafam sing business advisory committee gi mifam amada phongdokpasu laikre Party Kuntramari Gilu Singba Nimfu Marina, Sharugyadana Pangtoki Bamifam Aduda Party Kudimakilu Singba Singna, Manipur Toli Bayrangasi Matanga, Kananaba Wafam Sing Pukalake, HAYENGDAGI HOUGADOURIBA Monsoon Session Asida Manipur issue Yauna, Balaso Trend Tragedy, Prevention of Money Laundering Act, Amashung Inflation Gimakada, Goods and Service Tax Network Amadi Central Government Federal Structure the Ethic Chatragliba Shigimatang the Lady Issue Sing Pukatkani Haina, Congress Party Senior Parliamentarian Jairam Ramesh na Phongdokke. Panbayavadi HAYENGDAGI All Parliament ki building da HOUGADOURIBA Monsoon Session asi mathang tha August ki tang 13 fawa sathagadabani masida sitting 13 laikani hari